Direng tabirba puno putaram noksari adomna lupa lising yankhaigi manungda leiba afaba phone ama leinabagidamagta yengbiramba oiragadi masigi video asida lupa lising yankhaigi manungda leiba khwaidagi faba phone ahum khitang khangacharaga semjaba video ni video asi yong tabiribasina video asibu loiba fawbutang yeng tabiyo ngasi lawkhataribba phone ahum asi hojiki matamda game sanaba natragana atop-atopa thabak tharamsinggidamaktasu khwaidagi faraba overall performance ta khwaidagi faba phone ahum khangacharaga semjaba video ni koina phone ama leiba matamda khwaidagi maru oina yengdadaba asi phone adu da yauriba processor camera battery amadi display haribasing asini processor asina maru oina phone adugi performance lepkadabana maram oiraga haiba price range asidadi processor adu karama makhalgi apraba makhalgi processor haibasi yamna munna yeng mathau tai ahanbada leiba phone asi OnePlus 11 phone asin phone asi 2023 gi January da launch tawkiba phone amani phone asida processor oina Snapdragon 8 generation 2 hariba 4 nanometer da base tawba processor asi yauri phone asi game na chingba sanamdasu adumak performance pazana piragadaba phone ama webina maram oiraga ngasigi list asida lokhatchagadabani phone asida camera da 50 megapixel plus 32 plus 48 megapixel ge triple camera na maningda yauri aduga selfie camera gi damakta 16 megapixel gi selfie camera su piri hairiba camera asida optical image stabilization OIS yauri loinana 8K video namba yai phone asigi battery da 5000 mAh ki battery piri amasung 100 watt ki fast charging yauri phone asida display da 6.7 AMOLED display IP64 gi rating piri loinana phone asida eSIM gi support tauri phone asigi display da Corning Gorilla Glass Victus ki protection su piri ani subada leiriba phone asidi iPhone 13 ni loinana hairiba range asida adomna offer gi matamda iPhone 14 su adumak jingba yai hairiba phone asida processor da A15 Bionic chipset yauri processor asi 5 nanometer da base toba processor amani phone asida 12 plus 12 megapixel gi camera na baningda aduga selfie camera gi damakta 12 megapixel gi camera yauri hairiba phone asida su 4K video namba yai battery da 3240 mAh ki battery yauri amasung 15 watt ki wire amasung wireless charging piri phone asigi display da 6.1 inch oiba OLED display piri phone asi IP68 ki waterproof piri ceramic seal ki protection chingba yauriba iPhone 13 matam asida su adumak foriba lupa lising yankhaigi manungda leiba phone amani iPhone 13 hairiba phone asi hojik phawgi oina Flipkart amasung Amazon da khwaidagi yamna rating piba mayamna khwaidagi pamnariba device singi manungda amani ahum subada leiriba phone asidi Samsung Galaxy S23 phone asini phone asi hokiba 2023 gi February da launch tawkiba phone amani phone asida su processor da Snapdragon 8 generation 2 4 nanometer da base tawba processor asu yauri camera da 50 plus 10 plus 12 megapixel gi triple camera piri amadi hairiba camera sing asida 8K 30 fps fawbada video namba yai phone asida battery da 3900 mAh ki battery piri 25 watt ki fast charging amasung 15 watt ki wireless charging na chingba piriba phone amani display da 6.1 inch oiba AMOLED display piri amasung phone asigi display da Corning Gorilla Glass Victus 2 ki protection piri amasung IP68 ki waterproof oiba phone amani mathakta panjakriba phone sing asi hojiki matamda lupa lising yankhaigi manungda leiba khwaidagi faba phone sing ngaktani hairiba phone sing asigi manungda adomgi pamjaba brand amadi adomgi pamjaba software gi matung ina iPhone pamjaba singna iOS amasung Android pamjaba singna Samsung Galaxy S23 amadi OnePlus 11 hairiba phone sing asigi manungdagi adomgi apamba design gi matung ina adumak leiba yaraba hojiki matamda apaba phone sing ngaktani ngasini ngasigi lupa lising yankhaigi pawgi manungda leiba khwaidagi faba phone ahum khangacharaga semjaba video tungdasu asigumlaba nungairba video kaya yengbirabagidamagta channel asibu subscribe tawsinbiramo amadi video asibusu like tawsinbiramo ngasigi oinadi video asi matang asida loisinjari tungda anauba video amada amuk thengnarasi